Christian on Kraba Maitai Manau Lelon Wi-Fi Kuldagi Fare Habagi Pauna Han Bakugi paper Kudimaki Han headlinesing or Habatare Ozamasala training with Sekugi Yamatam Tina Miha Yamtam Tiba Mihata Naga Micham Taruk Hat Krabamatunda Masigi Justice Pangalo Habagi na jangchalak liba ko gi mara leiba sing dan dipiu haiduna mayamna khungjang junction duna lakhiba ngarang tha ani haibta ko gi ngarang asi tha ani farm dai ko gi mi chena ba ani fare haibagi paw fangliba se ja samatang che ko gi kamai na ga ding be ja masi irang sigi na thaina na bagi damakta takli bra haiba wang prajana hangliba wahang sing mata kamai thamingi ja han mutada notice window yeng bidi ba mani project mi ka khunu uchari nang asigi post bidi ba lirin namni all stock ka khunu uchari lirin masi khoi twin ngani ngai oide ko ngai oide masi paringai na sutharak ba dugumba usagi sathi ba kuki terrorism drug mafia jing na tagana kuki gi dugumba political umbrella hai tare ko magi rajniti gi amanga mathau hai tare kumusingi sutharak ba dum lilama or drama amang mang jaujo macet namani kun lobi ai ko adu moi ani phaba sidi am phare ko phaba sidi am phare adi achum banana khai thulani tawutabu phari ba ani si gi matang dai khoina moi si kariba amana pradip habamga aing bi habam ko moi ni si more than 20-30 years ki mang dagi moi si hajiki kaidare lelon wifi da ko kun honga leigraba Christian on graba adu to chana binono on graba maming on graba then voter list about maming on dana maming option ki dana adu gumba sai pura on graba tare si jena ko adu gumba community makhala mane na di hairi ko adu ko na sai area si da yam kumna yengba yari si horokhiba 3rd May 2026 horokhiba adu gumba yam tamthiba kuki terrorism drug mafia singi yam sathiba adi punsida kawung moi da adu gumba lan hai tare ko kawang mai da badu matam thiraba thon hinda thodo ama thokhi base masidai dai khoi hangana yengwa yari si kuki gi ningon maitai na loba ko maitai ningon kuki na loba matam da bawdang sai tangai phadana kar hai ni di chien ki bayau adagi cheloba na hudra kana dum hatokhi bayau dena mana nga sai gi thon thodu mayam khoi ure sin mayam ko an sin mayam ure da nga sai gi adugi marak tu dai da kuki gi nupi sunataba kuki gi nupa sunataba ko maitai ani ko maitai nupa nupi ba ani si moi citizen all kanda kuki all kanda jagi lenor faida citizen all adi voter all ga moi gi community all ga lai hibse masidi si ta kamai na ngasi phau bu still ngasi phau bu moi si lehelaga lai ribano haiba sum ko question hangngai oye ba ko masi khoi na sum yeng matam da ngasai khoi gi sanna si ma tele pariche phange na matam da moji khulai oina sina yana bhai tare ko aidi matam ma da moji maitai community si thamjal moji tangai phatna moji khulai oina ko khulai habadi se kuki na phanga do ba kuki da blame tor ko do posa ama ko moi da injan bira kan da moi da blame phangala kan da sai kan hai ni kai um khar ko pu yana na bagi ko kogi kano thawai da ne kogi kai da re moi se kogi kogi yen lai phata bagi kogi lai masak thadok ba koi yening tha ba do koi yen amu ba angang bi ango bi thiraga thadoi dina ko du type ta moida lakpa moida nungai roi da ba moida to ba crime ma kha osagi thaidok bu yana na phaitare ko moi si yening thari bra to question ma khoi hang ba lai ba ko haidi lai di ba issue ji hoi moi ani si conspiracy lautuna bana tragana ngasagi moi thawung da moi chene heba sidi adum sagi atopa nagagi khoi takun gi chinau na su haiba da khutin da su yaw kang buni di haire ko adu boi khoina khoini ngi hai sai ya da khoi khang ngi ji maruina conflict oi ba yam chawa miyam na yam kan ngasi